ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯊꯃꯣꯏꯁꯤꯅ ꯈꯣꯏꯗꯥꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯐꯥꯎꯕ ꯉꯁꯤ ꯐꯥꯎꯕ ꯊꯦꯡꯅꯔꯛꯇ꯭ꯔꯤ꯫ ꯑꯩꯅ ꯆꯍꯤ 19 ꯍꯦꯜꯂꯛꯄ ꯑꯁꯤꯗ ꯁꯛꯇ ꯆꯨꯗ ꯍꯦꯜꯂꯕꯤ ꯂꯩꯁꯥꯕꯤ ꯀꯌꯥ ꯑꯃ ꯎꯈ꯭ꯔꯦ, ꯀꯌꯥ ꯑꯃ ꯊꯦꯡꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯑꯃꯠꯇ ꯈꯣꯏꯗꯥꯔꯨꯗꯦ, ꯑꯩꯒꯤ ꯑꯣꯏꯅꯤꯡꯂꯨꯗꯦ꯫ ꯑꯩꯅ ꯊꯃꯣꯏꯁꯤꯅ ꯁꯦꯡꯅ ꯈꯣꯏꯗꯥꯖꯕ ꯅꯨꯄꯤ ꯑꯃꯠꯇ ꯖꯒꯠ ꯑꯁꯤꯗ ꯄꯣꯛꯇ꯭ꯔꯕ ꯖꯥꯠꯂꯥ? ꯑꯃꯠꯇ ꯐꯪꯗꯅ ꯑꯁꯨꯝ ꯂꯣꯏꯔꯗ꯭ꯔ ꯄꯨꯟꯁꯤꯁꯦ? ꯉꯥꯟꯕ ꯑꯁꯨꯝ ꯈꯟꯅ ꯂꯩꯔꯤꯉꯩꯗ ꯃꯃꯥꯅ ꯀꯟꯅ ꯂꯥꯎꯔꯛꯏ, "ꯏꯕꯨꯡꯉꯣ, ꯁꯤꯡ ꯑꯁꯦ ꯑꯃꯨꯛꯇ ꯊꯥꯡꯖꯤꯜꯂꯨ ꯂꯥꯎ꯫ ꯑꯇꯤꯌꯥꯁꯦ ꯂꯩꯆꯤꯟꯅ ꯄꯨꯡꯀꯨꯞ ꯀꯨꯞꯁꯟꯈ꯭ꯔꯦ꯫ ꯅꯣꯡꯅ ꯄꯨꯡꯃꯝ ꯃꯝꯈ꯭ꯔꯦ ꯋꯥꯅꯦ꯫ ꯅꯣꯡ ꯑꯁꯦ ꯑꯃꯨꯛ ꯆꯨꯊꯔꯛꯂꯕꯗꯤ ꯄꯨꯡꯀꯪ ꯀꯪꯂꯝꯕ ꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯆꯣꯠꯄ ꯇꯥꯔꯦ꯫ ꯑꯃꯨꯛꯇ ꯂꯧꯁꯤꯟꯅꯔꯨ ꯂꯥꯎ." ꯍꯩꯃꯥ, ꯊꯨꯔꯣꯅꯦ ꯅꯪꯕꯣ! ꯉꯁꯥꯏꯗꯒꯤ ꯋꯥꯈꯜ ꯑꯃꯗ ꯂꯩꯔꯝꯕ ꯉꯥꯟꯕ ꯒ꯭ꯌꯥꯟ ꯈꯪꯂꯛꯂꯛꯏ ꯃꯃꯥꯒꯤ ꯑꯌꯥꯛꯄ ꯈꯣꯟꯖꯦꯜ ꯑꯗꯨꯗ꯫ "ꯍꯩꯃꯥ, ꯂꯥꯛꯑꯣꯅꯦ ꯅꯪꯕꯨ, ꯀꯔꯤꯃꯨꯛ ꯈꯟꯗꯅ ꯂꯩꯔꯒꯦꯅꯦ?" "ꯍꯣꯏꯃꯤ ꯏꯃꯥ, ꯂꯥꯛꯑꯦ꯫ ꯑꯩꯈꯣꯏ ꯃꯥꯁꯤꯃ ꯅꯪꯍꯧꯔꯣꯏꯗꯕꯗꯧꯅ ꯍꯦꯛ ꯉꯥꯏ ꯉꯝꯗꯦ ꯃꯤ." "ꯉꯥꯏ ꯉꯝꯗꯕ ꯅꯠꯇꯦꯅꯦꯍꯦ, ꯅꯣꯡ ꯑꯁꯦ ꯆꯨꯊꯔꯛꯂꯕꯗꯤꯅꯦ ꯅꯍꯥꯟꯗꯒꯤ ꯋꯥꯅ ꯍꯧꯔꯛꯂꯤꯕ ꯁꯤꯡ ꯑꯁꯦ ꯑꯃꯨꯛ ꯄꯨꯡꯆꯣꯠ ꯆꯣꯠꯂꯗꯤꯅꯦ ꯌꯥꯔꯔꯣꯏꯌꯦ, ꯑꯗꯨꯒꯤꯅꯦ." "ꯍꯣꯏ, ꯌꯥꯔꯁꯦ ꯏꯃꯥ, ꯂꯧꯁꯤꯜꯂꯒꯦ꯫ ꯏꯃꯥꯒ ꯃꯥꯟꯅꯕ ꯉꯝꯕ ꯅꯠꯇꯦ." ꯍꯥꯏꯗꯨꯅ ꯉꯥꯟꯕ ꯑꯗꯨ ꯁꯠ ꯁꯤꯡ ꯑꯗꯨ ꯂꯧꯁꯤꯜꯂꯦ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯌꯨꯝꯖꯥꯎꯒꯤ ꯁꯪꯒꯣꯏ ꯑꯗꯨꯗ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯦ꯫ "ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯏꯃꯥ, ꯁꯤ ꯑꯣꯏꯔꯗꯤ?" "ꯍꯣ, ꯌꯥꯔꯦ, ꯊꯤꯗ ꯑꯉꯥꯎꯕꯁꯤꯗꯤ." ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥ ꯋꯥ ꯅꯣꯛꯃꯤꯟꯅꯩ꯫ ꯉꯥꯟꯕ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯗꯨꯒꯇ ꯃꯈꯣꯏ ꯑꯅꯤ ꯇꯔꯛ ꯅꯨꯡꯁꯤꯅꯅ ꯂꯩꯖꯕꯅꯤ꯫ ꯀꯌꯥ ꯀꯟꯅ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡꯃꯛ ꯑꯣꯏꯔꯨꯗ꯭ꯔꯒꯁꯨ ꯋꯥꯇ ꯄꯥꯗꯅ ꯂꯩꯕ ꯍꯥꯏꯕꯗꯨꯃꯗꯤ ꯑꯣꯏꯖꯩ꯫ ꯃꯃꯥ ꯃꯆꯥꯇ ꯂꯩꯖꯔꯕꯁꯨ ꯍꯔꯥꯎ ꯁꯦꯒ ꯃꯥꯏꯒ ꯇꯥꯟꯅꯗꯨꯅ ꯏꯪꯅ ꯂꯩꯖꯩ꯫ ꯉꯥꯟꯕ ꯍꯣꯠꯅꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯤ, ꯁꯛꯇ ꯆꯨꯗ ꯄꯥꯡꯒꯜꯗ ꯂꯧꯁꯤꯡꯗ ꯋꯥꯠꯇꯕꯇ ꯅꯠꯇꯅ ꯍꯣꯠꯅꯕꯁꯨ ꯌꯥꯝꯅ ꯀꯜꯂꯤ꯫ ꯃꯈꯣꯏꯒꯤ ꯈꯨꯟꯒꯤ ꯃꯤꯁꯤꯡꯒꯤ ꯁꯟ ꯁꯦꯟꯕꯤꯕ ꯍꯦꯛ ꯆꯠꯂꯝꯃꯤ ꯉꯥꯟꯕ꯫ ꯑꯌꯨꯛ ꯉꯟꯅ ꯉꯥꯟꯕ ꯈꯨꯜ ꯑꯗꯨꯒꯤ ꯁꯟ 30ꯃꯨꯛ ꯍꯣꯏꯗꯨꯅ ꯂꯝꯍꯥꯡ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯆꯤꯡ ꯃꯇꯣꯜꯗ ꯁꯟꯁꯤꯡꯗꯨꯕꯨ ꯍꯣꯏꯒꯠꯇꯨꯅ ꯁꯖꯤꯛ ꯍꯥꯅꯧ ꯄꯤꯖꯔꯕ ꯃꯇꯨꯡꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯍꯦꯛ ꯁꯟꯁꯤꯡ ꯑꯗꯨ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯣꯏꯖꯤꯜꯂꯝꯃꯤ꯫ ꯑꯁꯨꯝ ꯅꯨꯡꯇꯤꯒꯤ ꯃꯍꯥꯛꯅ ꯁꯟ ꯁꯦꯜꯂꯛꯄꯅ ꯅꯣꯡꯃ ꯃꯍꯥꯛꯅ ꯁꯟꯁꯤꯡ ꯑꯗꯨ ꯆꯤꯡꯄꯥꯛꯇꯨꯗ ꯍꯣꯏꯒꯠꯇꯨꯅ ꯑꯁꯨꯝ ꯃꯅꯤꯡ ꯇꯝꯅ ꯁꯖꯤꯛ ꯆꯥꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯃꯥꯅ ꯉꯁꯥꯏ ꯄꯤꯔꯛꯄ ꯆꯌꯣꯝ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯆꯥꯔꯦ, ꯑꯗꯨꯒ ꯃꯃꯥꯅ ꯄꯤꯔꯛꯄ ꯎꯇꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯏꯁꯤꯡꯁꯨ ꯊꯛꯂꯦ꯫ ꯅꯨꯃꯤꯠ ꯑꯗꯨ ꯅꯨꯡꯁꯥ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯁꯥꯔꯝꯃꯤ꯫ ꯅꯨꯡꯁꯥ ꯃꯔꯛ ꯑꯗꯨꯗ ꯉꯥꯟꯕ ꯑꯗꯨ ꯏꯁꯤꯡ ꯈꯧꯔꯥꯡꯕꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ꯫ ꯉꯁꯥꯏ ꯃꯃꯥꯅ ꯄꯤꯔꯛꯄ ꯎꯇꯣꯡ ꯑꯗꯨ ꯏꯁꯤꯡ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯗꯨꯅ ꯉꯥꯟꯕ ꯁꯟꯁꯤꯡ ꯑꯗꯨ ꯉꯥꯏꯍꯥꯛ ꯊꯝꯂꯝꯂꯒ ꯎꯃꯪ ꯑꯗꯣꯝꯗ ꯆꯪꯁꯤꯟꯗꯨꯅ ꯎꯇꯣꯡ ꯑꯗꯨ ꯄꯥꯏꯔꯒ ꯏꯁꯤꯡ ꯊꯤꯕ ꯂꯥꯛꯂꯦ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯎꯃꯪꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯄꯅ ꯏꯁꯤꯡꯅ ꯂꯨꯅ ꯆꯦꯜꯂꯤꯕ ꯈꯣꯡ ꯑꯗꯨ ꯌꯧꯔꯦ꯫ ꯈꯣꯡ ꯑꯗꯨꯒꯤ ꯏꯁꯤꯡ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯏ꯫ ꯏꯁꯤꯡ ꯑꯗꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯂꯨꯈꯤꯒꯦ ꯍꯥꯏꯕꯕꯨ ꯈꯣꯡ ꯑꯗꯨꯒꯤ ꯏꯁꯤꯡꯗꯨꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯅꯨꯡꯁꯤꯡ ꯑꯗꯨ ꯐꯥꯎꯕ ꯎꯕ ꯐꯪꯏ꯫ ꯉꯥꯟꯕ ꯏꯁꯤꯡꯁꯤꯡ ꯑꯗꯨ ꯌꯥꯗꯨꯅ ꯃꯕꯨꯛ ꯄꯦꯟꯅ ꯊꯛꯂꯦ꯫ ꯃꯀꯣꯛꯇꯁꯨ ꯏꯁꯤꯡ ꯑꯗꯨ ꯈꯔ ꯊꯥꯔꯦ, ꯎꯇꯣꯡꯗꯁꯨ ꯏꯁꯤꯡ ꯑꯗꯨ ꯄꯤꯛ ꯊꯟꯅ ꯍꯥꯟꯖꯤꯜꯂꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛ ꯑꯗꯨ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥ ꯑꯗꯨꯗ ꯋꯥꯃꯟꯗꯨꯅ ꯎꯈꯣꯡ ꯑꯃꯒꯤ ꯃꯈꯥꯗ ꯉꯥꯏꯍꯥꯛꯇꯪ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯩ꯫ ꯅꯤ ꯍꯦꯛ ꯇꯥꯏ꯫ ꯃꯍꯥꯛ ꯆꯥꯎꯔꯕ ꯎꯈꯣꯡ ꯑꯗꯨꯒꯤ ꯏꯪ ꯂꯥꯎꯔꯕ ꯎꯔꯨꯝ ꯑꯗꯨꯅ ꯁꯨꯝꯗꯨꯅ ꯉꯥꯏꯍꯥꯛ ꯎꯏꯔꯨꯝ ꯇꯧꯔꯨꯔꯦ꯫ ꯃꯍꯥꯛꯅ ꯉꯥꯏꯍꯥꯛ ꯇꯨꯝꯊꯔꯨꯔꯕꯒꯤ ꯇꯨꯡꯗ ꯅꯨꯡꯁꯤꯔꯕ ꯕꯥꯁꯤꯒꯤ ꯃꯈꯣꯜ ꯑꯃ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯅ ꯈꯪꯇꯥ ꯇꯥꯔꯛꯏ꯫ ꯉꯥꯟꯕ ꯇꯨꯝꯂꯝꯕꯗꯒꯤ ꯒ꯭ꯌꯥꯟ ꯈꯪꯂꯛꯂꯛꯏ꯫ ꯍꯩꯁ, ꯀꯔꯥꯏꯗꯒꯤ ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜꯅꯣ? ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ꯫ ꯉꯥꯟꯕ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯔꯤ ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ꯫ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯨꯡꯁꯤꯔꯕ ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯇꯥꯟꯊꯥꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯖꯒꯣꯏ ꯁꯥꯕꯒꯤ ꯈꯨꯠꯖꯤꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯉꯥꯟꯕ ꯐꯝꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯆꯦꯛꯃꯣꯛ ꯃꯈꯣꯜ ꯑꯃꯠꯇ ꯊꯣꯛꯇꯅ ꯇꯞꯅ ꯃꯈꯣꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯊꯤꯗꯨꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯏ꯫ ꯉꯥꯏꯍꯥꯛ ꯆꯠꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯑꯁꯣꯡꯕ ꯅꯥꯄꯤ ꯑꯗꯣꯝꯗꯒꯤ ꯇꯞꯅ ꯂꯣꯝꯗꯨꯅ ꯌꯦꯡꯕꯗ ꯆꯥꯎꯔꯕ ꯄꯨꯈ꯭ꯔꯤ ꯑꯃꯒꯤ ꯃꯄꯥꯜꯗ ꯃꯁꯝ ꯃꯈ꯭ꯋꯥꯡ ꯌꯧꯅ ꯁꯥꯡꯕꯤ ꯅꯨꯄꯤ ꯑꯃ ꯇꯥꯟꯊꯥ ꯑꯗꯨꯗ ꯇꯥꯟ ꯊꯥꯅ ꯖꯒꯣꯏ ꯁꯥꯔꯤꯕ, ꯊꯣꯠꯂꯕ ꯇꯧꯅꯔꯨꯕ ꯃꯈꯨꯠ, ꯆꯦꯡꯇꯛ ꯇꯧꯕꯤ ꯈ꯭ꯋꯥꯡ, ꯐꯤꯕꯝ ꯃꯨꯔꯇꯤꯗ ꯋꯥꯠꯇ꯭ꯔꯕꯤ ꯆꯨꯏꯖꯥꯏꯅꯅ ꯕꯝꯕꯝ ꯌꯩꯔꯤꯕ ꯁꯝꯂꯥꯡ ꯃꯗꯨ ꯎꯕꯗ
ꯉꯥꯟꯕ ꯑꯃꯤꯠ ꯀꯨꯞꯀꯅꯤ ꯀꯥꯎꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯦꯡꯂꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯀ꯭ꯋꯥꯛꯀꯤ ꯑꯍꯧꯕ ꯈꯣꯟꯖꯦꯜꯅ ꯉꯥꯟꯕꯒꯤ ꯃꯉꯥꯜ ꯄꯨꯝꯕ ꯀꯥꯏꯈꯤ꯫ ꯕꯥꯁꯤ ꯃꯈꯣꯜ ꯑꯗꯨꯁꯨ ꯈꯪꯂꯦꯞ ꯂꯦꯞꯈ꯭ꯔꯦ꯫ ꯖꯒꯣꯏ ꯁꯥꯔꯝꯕꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯖꯒꯣꯏ ꯈꯪꯂꯦꯞ ꯂꯦꯞꯂꯒ ꯆꯦꯟꯆꯠ ꯆꯠꯈ꯭ꯔꯦ꯫ ꯃꯥꯅ ꯆꯦꯟꯆꯠ ꯆꯠꯄ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯁꯤꯔꯤꯕ ꯂꯩꯇꯦꯡꯁꯤꯡ ꯑꯗꯨ ꯃꯈꯣꯜ ꯆꯤꯔꯤ ꯆꯤꯔꯤ ꯊꯣꯛꯂꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯉꯥꯟꯕ ꯉꯥꯏꯍꯥꯛ ꯃꯤꯠ ꯀꯨꯞꯇꯅ ꯃꯤꯠꯃꯥꯡꯗ ꯊꯣꯛꯂꯤꯕ ꯃꯇꯧ ꯑꯗꯨ ꯌꯦꯡꯂꯤ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯑꯁꯨꯝ ꯆꯠꯈꯤꯕꯅ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗꯒꯤ ꯃꯃꯤ ꯁꯥꯡꯈꯤꯕ ꯐꯥꯎꯕ ꯃꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯀ꯭ꯋꯥꯛ ꯑꯗꯨ ꯑꯃꯨꯛ ꯃꯈꯣꯜ ꯌꯥꯛꯅ ꯈꯣꯡꯂꯛꯏ꯫ ꯉꯥꯟꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯈꯣꯏꯗꯥꯎ ꯈꯣꯡꯁꯥꯎ ꯁꯥꯎꯅꯤꯡꯂꯛꯇꯨꯅ ꯅꯨꯡ ꯑꯃ ꯂꯩꯕꯥꯛꯇꯒꯤ ꯈꯨꯜꯂꯒ ꯀ꯭ꯋꯥꯛ ꯑꯗꯨꯗ ꯇꯝꯗꯨꯅ ꯅꯨꯡ ꯑꯗꯨ ꯊꯣꯝꯖꯤꯜꯂꯦ꯫ ꯅꯪꯗꯨꯗꯤ ꯁꯤꯔꯣꯍꯦ! ꯀ꯭ꯋꯥꯛ ꯑꯗꯨ ꯅꯨꯡ ꯑꯗꯨ ꯄꯥꯟꯕꯗꯨꯗ ꯀ꯭ꯋꯥꯛ ꯑꯅ ꯀꯟꯅ ꯈꯣꯡꯂꯝꯂꯒ ꯄꯥꯏꯈ꯭ꯔꯦ꯫ ꯉꯥꯟꯕ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯑꯣꯏꯔꯛꯇꯨꯅ ꯁꯟꯁꯤꯡ ꯑꯗꯨ ꯆꯤꯡ ꯑꯗꯨꯗꯒꯤ ꯍꯣꯏꯊꯔꯛꯂꯦ꯫ ꯑꯗꯨꯒ ꯃꯌꯨꯝ ꯃꯌꯨꯝꯗ ꯑꯃꯃꯝ ꯍꯣꯏꯁꯤꯜꯂꯝꯂꯒ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯦ꯫ ꯉꯥꯟꯕ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯃꯃꯥꯅ ꯆꯥꯛ ꯊꯣꯡꯂꯤꯕ ꯑꯗꯨ ꯁꯪꯅ ꯁꯪꯅ ꯉꯁꯥꯏꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯑꯣꯟꯗ꯭ꯔꯪ ꯇꯧꯔꯤ꯫ ꯏꯁ! ꯃꯇꯨꯡ ꯐꯥꯎꯕ ꯑꯁꯨꯛ ꯁꯨꯝꯍꯠꯂꯗꯨꯅꯗꯤ ꯃꯃꯥꯡ ꯑꯣꯟꯊꯣꯔꯛꯂꯗꯤ ꯀꯌꯥꯝ ꯐꯖꯔꯝꯒꯅꯤ! ꯃꯥꯒꯤ ꯃꯥꯏꯊꯣꯡꯗꯣ ꯑꯃꯨꯛꯇ ꯌꯦꯡꯅꯤꯡꯈ꯭ꯔꯦꯗ꯫ ꯎꯁ! ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯝꯅꯤꯕꯨ! ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯐꯖꯔꯝꯒꯅꯤ꯫ ꯀꯅꯥꯒꯤ ꯃꯆꯥꯕꯨ ꯑꯣꯏꯔꯤꯒꯕ? ꯃꯥꯂꯦꯝꯁꯤꯗ ꯃꯥꯒꯨꯝꯕꯤ ꯑꯃꯠꯇ ꯎꯈꯤꯗ꯭ꯔꯤꯗ꯫ ꯏꯕꯨꯡꯉꯣ! ꯏꯕꯨꯡꯉꯣ! ꯉꯥꯟꯕ! ꯍꯣ ꯉꯥꯟꯕ! ꯅꯪꯕꯨ ꯇꯥꯕ꯭ꯔꯣꯅꯦꯍꯦ? ꯃꯃꯥꯅ ꯃꯁꯥꯗ ꯅꯣꯝꯂꯛꯄꯗ ꯉꯥꯟꯕ ꯒ꯭ꯌꯥꯟ ꯈꯪꯂꯛꯂꯛꯏ꯫ ꯏꯃꯥ, ꯀꯩ ꯍꯥꯏꯒꯦ? ꯏꯁ! ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯃꯠꯇ ꯌꯥꯎꯖꯕꯁꯤꯗꯤ ꯉꯥꯎꯗꯧꯔꯦꯗꯅ꯫ ꯃꯪꯗꯨꯅꯇ ꯂꯩꯔꯤꯗꯨꯕꯨ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯂꯥꯏ ꯀꯣꯛꯅꯔꯛꯂꯕ꯭ꯔꯣ ꯅꯪꯕꯣ? ꯏꯃꯥꯅ ꯉꯁꯥꯏꯗꯒꯤ ꯈꯣꯡꯒꯥꯡꯂꯤꯀꯁꯦ ꯑꯃꯠꯇ ꯍꯦꯛ ꯇꯥꯗꯦ ꯋꯥꯅꯤ꯫ ꯑꯁ ꯏꯃꯥ, ꯑꯗꯨꯒꯤ ꯅꯠꯇꯦꯕ꯫ ꯅꯨꯡꯁꯥꯒ ꯁꯥꯕꯁꯤꯗꯅꯦ ꯏꯁꯥꯁꯦ ꯆꯣꯛꯊꯃꯟꯗꯅꯅꯦ ꯉꯥꯏꯍꯥꯛ ꯎꯏꯔꯨꯕꯒꯤ ꯋꯥꯅꯦꯕ꯫ ꯍꯣꯏ ꯐꯔꯦꯁꯦ, ꯏꯆꯥꯅꯕꯨꯅꯦ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯗꯤ꯫ ꯂꯥꯛꯑꯣ ꯆꯥꯛ ꯊꯤꯔꯁꯤ, ꯆꯥꯔꯁꯤ꯫ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥ ꯆꯥꯛ ꯆꯥꯃꯤꯟꯅꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯉꯥꯟꯕ ꯐꯃꯨꯡꯗ ꯍꯤꯞꯅ ꯈꯜꯂꯤ꯫ ꯍꯌꯦꯡꯁꯨ ꯖꯒꯥꯗꯨꯗ ꯑꯃꯨꯛ ꯆꯠꯂꯨꯒꯦ꯫ ꯉꯁꯥꯏꯒꯤ ꯅꯨꯄꯤꯗꯣ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯨꯒꯦ꯫ ꯃꯁꯛ ꯑꯗꯣ ꯑꯃꯨꯛꯇꯪ ꯎꯗꯅꯗꯤ ꯇꯣꯛꯂꯔꯣꯏꯗ ꯑꯩ꯫ ꯑꯁꯨꯛ ꯌꯥꯝ ꯈꯣꯏꯔꯥꯡꯕꯁꯤꯕꯨ! ꯍꯥꯏꯗꯨꯅ ꯉꯥꯟꯕ ꯈꯟꯅ ꯅꯨꯃꯤꯠꯇꯨꯃ ꯄꯣꯊꯥꯈ꯭ꯔꯦ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯉꯥꯟꯕ ꯑꯗꯨ ꯍꯥꯟꯅꯒꯨꯝꯅ ꯁꯟ ꯁꯦꯟꯕ ꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯃꯥꯅ ꯁꯟꯁꯤꯡꯗꯨꯅ ꯃꯐꯝꯗ ꯅꯤꯡꯊꯤꯅ ꯊꯥꯗꯣꯛꯇꯨꯅ ꯁꯖꯤꯛ ꯄꯤꯖꯔꯝꯂꯒ ꯉꯔꯥꯡꯒꯤ ꯃꯇꯝ ꯌꯧꯔꯛꯄ ꯑꯗꯨꯋꯥꯏꯗ ꯎꯃꯪꯗꯨꯗ ꯑꯃꯨꯛ ꯇꯞꯅ ꯆꯪꯂꯛꯂꯦ꯫ ꯃꯍꯥꯛꯅ ꯖꯒꯣꯏ ꯁꯥꯕꯤ ꯅꯨꯄꯤ ꯑꯗꯨ ꯎꯈꯤꯕ ꯖꯒꯥ ꯑꯗꯨ ꯌꯧꯔꯛꯂꯕꯗ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯎ ꯃꯔꯨꯝ ꯑꯃꯗ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ꯫ ꯉꯔꯥꯡꯒꯤ ꯃꯇꯧ ꯑꯗꯨꯒꯨꯝꯅ ꯆꯞ ꯃꯥꯟꯅꯅ ꯉꯔꯥꯡꯒꯤ ꯅꯨꯄꯤ ꯑꯗꯨꯃꯛ ꯇꯟꯊꯥ ꯑꯗꯨꯗ ꯇꯥꯟ ꯊꯥꯅ ꯖꯒꯣꯏ ꯁꯥꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯉꯁꯥꯏꯗꯒꯤ ꯎ ꯃꯔꯨꯝꯗ ꯂꯣꯝꯂꯝꯕ ꯉꯥꯟꯕ ꯑꯗꯨ ꯇꯨꯃꯤꯟꯅ ꯎ ꯃꯔꯨꯝ ꯑꯗꯨꯗꯒꯤ ꯆꯦꯞꯊꯗꯨꯅ ꯖꯒꯣꯏ ꯁꯥꯔꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯂꯣꯟꯅ ꯌꯦꯡꯂꯛꯏ꯫ ꯉꯥꯟꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯖꯒꯣꯏ ꯁꯥꯊꯦꯛ ꯑꯗꯨ ꯎꯕꯗ ꯃꯃꯤꯠ ꯀꯨꯞꯀꯅꯤ ꯀꯥꯎꯈ꯭ꯔꯦ꯫ ꯃꯌꯥ ꯐꯥꯎꯕ ꯎꯝꯁꯤꯟꯒꯅꯤ ꯀꯥꯎꯈ꯭ꯔꯗꯨꯅ ꯌꯦꯡꯂꯤꯉꯩꯗ ꯃꯅꯥꯛꯇ ꯍꯧꯔꯤꯕ ꯎꯁꯤꯡ ꯑꯗꯨꯗꯒꯤ ꯀꯦꯜꯂꯛꯄ ꯎꯅꯥ ꯑꯀꯪꯕ ꯈꯔ ꯃꯥꯒꯤ ꯃꯈꯣꯡ ꯃꯅꯥꯛꯇ ꯇꯥꯔꯤꯕ ꯑꯗꯨ ꯃꯈꯣꯡꯗꯨꯅ ꯍꯦꯛ ꯅꯦꯠꯂꯨꯔꯦ꯫ ꯃꯈꯣꯡ ꯑꯗꯨꯅ ꯎꯅꯥ ꯑꯀꯪꯕ ꯅꯦꯠꯄꯒꯤ ꯃꯈꯣꯟ ꯄ꯭ꯔꯦꯛ ꯂꯥꯎꯅ ꯍꯧꯅ ꯈꯣꯡꯇꯣꯛ ꯊꯣꯛꯂꯛꯏ꯫ ꯖꯒꯣꯏ ꯁꯥꯔꯝꯕ ꯅꯨꯄꯤ ꯑꯗꯨ ꯈꯪꯂꯦꯞ ꯂꯦꯞꯈꯤ꯫ ꯖꯒꯥ ꯑꯗꯨ ꯎꯟ ꯋꯥꯏꯃꯨꯛ ꯆꯤꯛꯈꯤ꯫ ꯃꯗꯨꯗ ꯉꯥꯟꯕ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯈꯤꯗꯨꯅ ꯁꯤꯅꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯅꯥꯄꯤ ꯃꯔꯛ ꯑꯗꯨꯗ ꯈꯣꯡꯇꯣꯟꯅ ꯆꯠꯇꯨꯅ ꯃꯈꯣꯜ ꯊꯣꯛꯍꯟꯗꯅ ꯄꯔꯞ ꯂꯣꯠꯂꯤ꯫ ꯅꯨꯄꯤ ꯑꯗꯨ ꯍꯥꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯁꯤꯔꯤꯕ ꯐꯖꯔꯕ ꯂꯩꯇꯦꯡꯁꯤꯡ ꯑꯗꯨꯒ ꯃꯈꯣꯜ ꯑꯗꯨꯒ ꯆꯦꯟꯈ꯭ꯔꯦ ꯑꯃꯨꯛ꯫ ꯉꯥꯟꯕ ꯅꯦꯅꯥ ꯍꯦꯛ ꯇꯥꯏ꯫ ꯁꯣꯔ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯊꯔꯒ ꯎꯁ! ꯁꯤꯔꯝꯅꯤꯗ, ꯈꯤꯇꯪ ꯉꯥꯏꯗ ꯑꯩꯕꯣ ꯍꯥꯏꯗꯨꯅ ꯂꯩꯕꯥꯛꯇ ꯍꯦꯛ ꯐꯝꯊꯔꯒ ꯃꯈꯣꯡ ꯃꯈꯨꯠ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯂꯩꯔꯦ ꯉꯥꯟꯕ ꯑꯗꯨ꯫ ꯉꯥꯟꯕ ꯏꯀꯥꯏꯕꯒ ꯁꯥꯎꯅꯤꯡꯕꯒ ꯇꯧꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯑꯣꯟꯊꯣꯛꯄꯒꯤ ꯗꯥꯎ ꯍꯥꯏꯗꯨꯅꯤ, ꯀꯔꯣꯝꯗꯒꯤ ꯂꯩꯔꯝꯂꯤꯕ ꯎꯅꯥ ꯑꯀꯪꯕꯅꯣ ꯈꯪꯗꯦ ꯋꯥꯅꯤ ꯍꯥꯏꯗꯨꯅ ꯃꯇꯣꯝꯇ ꯎꯏꯔꯨꯝ ꯁꯣꯜꯂꯤ꯫ ꯉꯁꯤꯗꯤ ꯉꯥꯟꯕ ꯇꯨꯝꯊꯕ ꯌꯥꯗꯦ ꯈꯜꯂꯨꯔꯒ ꯃꯇꯣꯝꯇ ꯈꯣꯏꯗꯧꯁꯦ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯂꯛꯂꯦ꯫ ꯍꯦꯔꯥ, ꯅꯨꯄꯥꯅꯕꯨ ꯅꯨꯡꯇꯤꯒꯤ ꯆꯠꯀꯅꯤ, ꯃꯥꯒꯤ ꯃꯁꯛꯇꯣ ꯍꯦꯛ ꯎꯕ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯆꯠꯈꯤꯅꯤ, ꯅꯨꯄꯥꯅꯕꯨ ꯂꯦꯝꯅ ꯇꯣꯛꯄ ꯍꯧꯅꯗꯦꯗ ꯍꯥꯏꯗꯨꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯁꯤꯡꯅꯖꯗꯨꯅ ꯅꯣꯡꯉꯥꯟꯕ ꯉꯥꯏꯕ ꯉꯝꯕ ꯃꯈꯩ ꯉꯥꯟꯕ ꯑꯗꯨ ꯄꯔꯞ ꯁꯟꯁꯦꯟꯕ ꯊꯣꯔꯛꯂꯦ꯫ ꯏꯕꯨꯡꯉꯣ,
Ngasi di ngan mandra he. Nung sa hawa ningtina tokjin he. Hura ngasi di ngan na ita puthok lage tawni da. Hoi phare puthoro tadi. Asum na ngan ba sansinga da chingpa ajuda hoikat laga. Mafam ajuda saji khana amuk khana gumna chahale. Mahak na pham na wakal dawi. Ngarangi thawna udagi. Amuk khana nupi ado laki jabadi. Aidi kam dawni. Mabu amuk phawa uwa phangki jadi. Aidi adamak ningamdana lehurani. Mahak apinga pai oina fokhaga lai adugu umang aduda amuk prap lai. Hanay mafam adu nattaba pukri mapara da mek singna uba. Mafam amada amuk mapa cheksina semduna tasimduna lumduna laikre. Ngasidi makol thokpa yaba kai laikhanduna koithi thire. Karisu udrabada ningtina cheksina laikre nganba adu. Adugu nupi aduna hek pukri mapanda lakpa matam khajik hensilakle. Nganba thawai ado asum warakle. Hais sanana hek laroi da basala. Manaka aina lumdana yengbasi khangkhra basala. As laktradi aide karam tawni. Kanano karino khangbasutana aide karai thirune. As asum na mana wakhalgi ipak je taringaida tarakle mana khawrang ngairakle ba kuzi makholedo. Nganba mana lotliba asung manapi adu yohoba aduda makok adu lokthadana mamit anido sangdukwa makai muna yengli. Ure hojikti mayek singna ure. Englaba thazagum ningthi zarabi maithong. Koirawnarabi mitsna. Haikha amunba gumna nganglebi chinbal. Asuk ningthi zaraba maithong asigi mathakta ngaroi sabal. Pumnamak sigi mathakta uba khudingbu ngahulage matagumna ngakta siriba mala pareng. Khutta siriba khuzi. Joyjainaraba samlang adugi laiteng oina theliba jura ngaroidaba kana leiramgani. Is phasabigi lairembe habado ma koiramgadra. Asu koina magi thamoiduna nupi amata khoidaba pharaktraba nganba ngasi nupi adu urubada thamoigi mihul adu lepu haiba yadre. Mahak tasingna nupi adu ubada pung thakre. Nupi adugi nungshigile punna masa adu punsinkrabagum ling phawba ngamdre. Mangondari nupi adu laina magidamakta tharaklabagum phawkre. Jagat asida mana hek thamoina khoidazaba nupi amata leitrabagum khanjairamba nganba ngasidi lamnan besigi nungsibana pangthakre. Nupi adu chatkre phawba kauna gyan tadana makai soikrepit. Nupi aduna chatkre phawba gyan tadaba makai mahakki mit mangda nupi adugi saktamadu sang udanata leire nganba adu. Numit adudagi nganba nupi adu kanano karino magi maramda ningthina phajana tikattaba yade haina chap yungna khankhre. Asum tawduna nganba sansen basatpagi namada nungti ngan chattuna umang aduda nupidu adumak yengba laklami. Ngasi ka thana numit mangani haizilakle nganba nupi adubu lon yengjarakpa khoidajarakpa. Mabu uba khudingi manakta asum singsinbagumna mahak nupi adubu pambagi apam nusi macha ado asum chak pengalaki. Tasena nganba asum yeng leiba ngamsilaktraduna nongmadi mahak nupi aduda kanano karino mingna kari koba karai dakino hangda hangrage khandana numittumadi mayumdagi areba thawna makai loina tasinduna lakle nganba adu. Sorgi satradu karomdara ningthina yenglaga mahak thorai. Mamana imungdagi ibungo ngaikon he nangbo chayong masi puko kauramlene. Ima engasidi chakchararuge aikona halaga numidang phasana charage. Hai yaroine he nangbo nusa mara atudane machado chokthabana siba tarine. Se puko me. Mamana haraba waduga tadi nganba thamogi mihuna brang chombaga masado khara pakhat patukat patawbaga chaka chaning dressingna mangasidi. Ima engasidi sema charoge hore nungthinne phajana halakba chaminaraseba chale ko ima. Haima masi ngangsi yungune he chasi puku haibase sita tatna yadana chatkrene he. Halakbagadi masasi uwabana loirani me. Chawkhalakbaga ngangna biraktremi masibo. Thida mangau ithi thiradana aibu karam thokadoribano khangji masi angase nupi su thiu yade aibu isu kado u phangkidra khangdreda. Asomdana he soibungo ngasidi magi maming leipam hangbagi tanjado phangjage ko.
ꯅꯆꯥꯕꯨ ꯊꯧꯖꯥꯟꯕꯤꯌꯨ ꯉꯥꯟꯕ ꯃꯣꯏꯔꯨꯝ ꯁꯣꯟꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯗꯨꯅ ꯃꯔꯥꯏꯕꯛ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯠꯇꯨꯅ ꯑꯁꯨꯝ ꯎꯃꯪꯗꯨꯗ ꯆꯪꯂꯛꯏ ꯃꯍꯥꯛꯅ ꯍꯥꯟꯅꯒꯤ ꯃꯍꯥꯛꯀꯤ ꯖꯒꯥ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯔꯗꯨꯅ ꯅꯨꯄꯤ ꯑꯗꯨ ꯂꯥꯛꯄ ꯎꯔꯛꯏ ꯃꯍꯥꯛꯅ ꯍꯨꯔꯥꯟ ꯄꯦꯟꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯦꯡꯂꯤ ꯉꯁꯤꯗꯤ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯔꯣꯏ ꯈꯟꯕꯗꯨꯅꯔ ꯀꯔꯤꯅꯣ ꯃꯍꯥꯛꯀꯤ ꯃꯤꯍꯨꯜ ꯑꯗꯣ ꯑꯗꯨꯃꯛ ꯍꯧꯅ ꯆꯣꯡꯗꯨꯅ ꯂꯩꯔꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯎꯔꯕꯁꯨ ꯃꯍꯥꯛꯀꯤ ꯁꯛꯐꯝꯁꯦ ꯌꯣꯠ ꯆꯥꯕꯤꯅ ꯌꯣꯠ ꯆꯤꯡꯁꯤꯟꯕꯒꯨꯝꯅ ꯍꯟꯖꯤꯟ ꯑꯩꯕꯨ ꯆꯤꯡꯁꯤꯜꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯀꯔꯤ ꯂꯩꯋꯥꯕꯨ ꯆꯦꯟꯕꯅꯣ ꯌꯦꯡꯂꯤ ꯃꯈꯩ ꯑꯁꯨꯝ ꯌꯦꯡꯅꯤꯡꯂꯤꯕꯁꯤꯕꯣ ꯎꯔꯤ ꯃꯈꯩ ꯑꯁꯨꯝ ꯎꯅꯤꯡꯕꯁꯤꯕꯣ ꯅꯨꯄꯤ ꯑꯗꯨ ꯉꯁꯤꯗꯤ ꯍꯦꯛ ꯂꯥꯛꯄꯒ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯃꯐꯤ ꯂꯧꯊꯣꯛꯄ ꯍꯧꯔꯛꯄꯗ ꯉꯥꯟꯕ ꯂꯋꯥꯏꯗꯣꯟ ꯁꯥꯠꯈꯤꯗꯨꯅ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯔꯛꯏ ꯃꯃꯤꯠꯇꯣ ꯃꯈꯨꯠꯇꯨꯅ ꯈꯨꯝꯁꯤꯟꯗꯨꯅ ꯆꯦꯖꯦꯠ ꯎꯏꯁꯤꯜꯂꯤ ꯅꯨꯄꯤ ꯑꯗꯨ ꯄꯨꯈ꯭ꯔꯤꯗ ꯀꯨꯝꯗꯨꯅ ꯏꯔꯨꯖꯕꯒꯨꯝ ꯇꯧꯕ ꯑꯗꯨ ꯉꯥꯟꯕ ꯇꯥꯏ ꯅꯨꯄꯤ ꯑꯗꯨ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯀꯨꯝꯗꯨꯅ ꯏꯔꯨꯖꯔꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯗꯨ ꯃꯐꯤ ꯃꯔꯣꯜꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯁꯦꯠꯆꯤꯟꯈ꯭ꯔꯦ ꯅꯨꯄꯤ ꯑꯗꯨꯅ ꯁꯤꯕ ꯂꯩꯇꯦꯡꯁꯤꯡ ꯑꯗꯨꯒꯤ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯇꯥꯔꯛꯂꯕꯗ ꯉꯥꯟꯕ ꯅꯨꯄꯤ ꯑꯗꯨ ꯃꯐꯤ ꯃꯔꯣꯜ ꯁꯦꯠꯆꯤꯟꯈ꯭ꯔꯦ ꯈꯪꯂꯕꯗ ꯃꯤꯠ ꯑꯗꯨ ꯄꯥꯡꯊꯣꯔꯛꯇꯨꯅ ꯑꯃꯨꯛ ꯌꯦꯡꯕꯗ ꯅꯨꯄꯤ ꯑꯗꯨ ꯄꯔꯞ ꯊꯨꯅ ꯑꯣꯟꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯆꯠꯈ꯭ꯔꯦꯅꯦꯍꯦ ꯍꯪꯍꯧꯗꯕ ꯇꯥꯔꯦ ꯉꯁꯤꯁꯨ ꯉꯁꯤꯗꯤ ꯌꯨꯝꯗꯒꯤ ꯆꯥꯛꯀ ꯆꯥꯗꯅ ꯍꯪꯂꯒꯦ ꯈꯟꯅ ꯁꯦꯝ ꯁꯥꯅ ꯂꯥꯛꯄꯅꯤ ꯏꯄꯥ ꯏꯄꯨ ꯆꯥꯡ ꯇꯥꯕ ꯊꯕꯛ ꯇꯧꯕ ꯍꯧꯅꯗꯦꯗ ꯃꯁꯤ ꯇꯥꯟꯅꯔꯒꯦ ꯑꯩ ꯃꯁꯤ ꯍꯪꯗꯅꯤ ꯇꯣꯛꯂꯔꯣꯏꯗ ꯍꯥꯏꯗꯨꯅ ꯉꯥꯟꯕ ꯑꯗꯨ ꯅꯨꯄꯤ ꯑꯗꯨ ꯂꯣꯟꯅ ꯂꯨꯝꯗꯨꯅ ꯇꯥꯟꯅꯔꯛꯂꯦ ꯑꯁꯨꯝ ꯅꯨꯄꯤ ꯑꯗꯨ ꯂꯨꯝꯗꯨꯅ ꯇꯥꯟꯅꯔꯛꯄꯅ ꯃꯇꯥꯡ ꯆꯥꯕ ꯁꯨꯛꯐꯪ ꯐꯪꯗ꯭ꯔꯦ ꯉꯥꯟꯕ ꯅꯨꯄꯤ ꯑꯗꯨꯅ ꯆꯠꯂꯤꯕ ꯑꯗꯨ ꯑꯁꯨꯝ ꯏꯟꯅꯔꯛꯄꯗꯤ ꯂꯦꯞꯂꯝꯗꯦ ꯉꯥꯟꯕ ꯅꯨꯄꯤ ꯑꯗꯨ ꯏꯟꯅꯔꯛꯇꯨꯅ ꯐꯅ ꯁꯥꯡꯅ ꯂꯥꯛꯂꯕꯗ ꯎꯃꯪꯒꯤ ꯃꯌꯥꯏ ꯆꯟꯁꯤꯜꯂꯛꯂꯦ ꯎꯆꯦꯛ ꯋꯥꯌꯥ ꯐꯥꯎꯕ ꯀꯌꯥ ꯈꯣꯡꯕ ꯇꯥꯔꯛꯈꯤꯗ꯭ꯔꯦ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯃꯤ ꯐꯥꯎꯕ ꯎꯃꯪ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯕꯅ ꯁꯨꯛꯂꯕ ꯃꯌꯥꯏ ꯑꯁꯤꯗꯗꯤ ꯀꯅꯥꯁꯨ ꯆꯪꯅꯔꯝꯗꯦ ꯑꯗꯨꯕꯨ ꯉꯥꯟꯕꯗꯤ ꯍꯦꯂꯣꯏꯅ ꯆꯦꯟꯕꯒꯨꯝ ꯅꯨꯄꯤꯒꯤ ꯃꯇꯨꯡ ꯑꯗꯨ ꯀꯔꯤꯁꯨ ꯈꯟꯊꯔꯨꯕ ꯇꯧꯗꯅ ꯏꯟꯅꯔꯛꯂꯤ ꯁꯨꯝ ꯆꯠꯂꯝꯕꯗꯒꯤ ꯅꯨꯄꯤ ꯑꯗꯨ ꯈꯪꯂꯦꯞ ꯂꯦꯞꯈ꯭ꯔꯦ ꯑꯆꯧꯕ ꯀꯣꯝ ꯑꯃ ꯂꯩꯔꯝꯃꯤ ꯀꯣꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨ ꯐꯠ ꯂꯥꯎꯅ ꯆꯣꯡꯊꯈ꯭ꯔꯦ ꯊꯧꯗꯣꯛ ꯑꯗꯨ ꯎꯕꯗ ꯉꯥꯟꯕ ꯃꯪꯂ ꯇꯥꯏꯕꯪꯂ ꯈꯪꯗꯅ ꯄꯨꯡꯉꯛ-ꯉꯛꯂꯦ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯍꯥꯏꯅ ꯃꯥꯁꯤꯕꯨ ꯂꯥꯟꯅꯒ ꯆꯦꯜꯂꯕ꯭ꯔꯥ ꯑꯃꯨꯛꯁꯨ ꯈꯜꯂꯛꯏ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯃꯃꯤꯠꯅ ꯁꯣꯏꯕꯅꯔꯥ ꯑꯃꯨꯛ ꯈꯜꯂꯤ ꯍꯦꯔꯥ ꯅꯨꯄꯥꯅꯕꯨ ꯑꯁꯨꯛ ꯁꯥꯡꯅ ꯂꯥꯛꯂꯕꯁꯤ ꯃꯥꯏ ꯂꯩꯗꯨꯅꯗꯤ ꯍꯟꯕ ꯍꯧꯅꯗꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯂꯨꯔꯒꯦ ꯅꯨꯄꯤꯁꯤꯒꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯈꯪꯗꯅ ꯉꯁꯤꯗꯤ ꯍꯜꯂꯔꯣꯏ ꯉꯥꯟꯕ ꯑꯩ ꯁꯤꯔꯁꯤ ꯆꯪ ꯊꯣꯛꯄ ꯑꯃ ꯂꯥꯛꯆꯔꯁꯅꯤ ꯑꯁꯤ ꯈꯟꯗꯨꯅ ꯉꯥꯟꯕ ꯑꯗꯨ ꯀꯣꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯃꯝꯗꯤ ꯃꯝꯃꯤꯍꯦ ꯑꯃꯨꯛ ꯆꯣꯡꯊꯔꯨꯔꯒ ꯈ꯭ꯋꯥꯡꯒ ꯑꯃꯨꯛ ꯇꯦꯛꯇꯅꯕ ꯑꯩꯕꯨ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯈꯟꯖꯥꯟꯅꯩ ꯆꯣꯡꯊꯔꯒꯦꯗ ꯇꯟꯖꯥꯁꯤꯗ ꯑꯃꯨꯛ ꯀꯤꯔꯛꯄ ꯍꯧꯅꯗꯦꯗ ꯍꯥꯏꯗꯨꯅ ꯃꯃꯤꯠ ꯆꯦꯠ ꯎꯏꯁꯤꯟꯗꯨꯅ ꯉꯥꯟꯕ ꯑꯗꯨ ꯐꯠ ꯂꯥꯎꯅ ꯀꯣꯝ ꯑꯗꯨꯗ ꯆꯣꯡꯊꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯍꯥꯛ ꯇꯥꯕꯒꯤ ꯆꯩꯅꯥꯀꯣꯜ ꯑꯃꯠꯇ ꯐꯥꯎꯔꯛꯇꯦ ꯈꯟꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯄꯗ ꯂꯨꯔꯕ ꯏꯁꯤꯡꯒꯨꯝꯅ ꯁꯦꯡꯂꯕ ꯑꯇꯤꯌꯥꯗꯨ ꯎꯔꯛꯏ ꯑꯗꯨꯒ ꯑꯇꯤꯌꯥ ꯑꯗꯨꯗ ꯃꯌꯦꯛ ꯁꯦꯡꯅ ꯉꯥꯟꯅ ꯊꯣꯛꯂꯤꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯉꯥꯜꯅ ꯃꯃꯤꯠꯇ ꯌꯩꯔꯛꯄꯗ ꯃꯈꯨꯠ ꯑꯗꯨꯅ ꯃꯃꯤꯠ ꯊꯛꯇꯨꯅ ꯐꯠ ꯈꯜꯂꯤ ꯉꯥꯟꯕ ꯃꯍꯥꯛꯅ ꯀꯣꯌꯦꯡ ꯌꯦꯡꯂꯛꯄꯗ ꯅꯥꯄꯤꯅ ꯄꯨꯡꯁꯪ ꯁꯪꯅ ꯍꯧꯕ ꯃꯈꯜ ꯀꯌꯥꯒꯤ ꯂꯩꯅ ꯃꯆꯨ ꯁꯥꯠꯂꯕ ꯄꯥꯛꯂꯕ ꯂꯝꯄꯥꯛ ꯑꯃꯗ ꯃꯍꯥꯛ ꯍꯤꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯗꯨꯅ ꯀꯔꯤꯅꯣ ꯉꯁꯤꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯑꯉꯛꯄ ꯉꯥꯛꯇ ꯃꯍꯥꯛ ꯃꯤꯠ ꯑꯗꯨ ꯎꯏꯁꯤꯜꯂꯒ ꯂꯤꯔꯤ ꯁꯤꯠꯂꯤꯕ ꯅꯨꯡꯁꯤꯠ ꯑꯗꯨꯗ ꯃꯣꯟꯗ꯭ꯔꯪ ꯇꯧꯕ ꯍꯧꯔꯛꯄꯗ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕ ꯑꯗꯨꯒꯤ ꯃꯔꯝ ꯑꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯅꯨꯄꯤ ꯑꯗꯨ ꯀꯔꯣꯝ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯗ ꯌꯦꯠꯂꯣꯝꯗ ꯂꯩꯁꯤꯡꯅ ꯄꯔꯦꯡ ꯅꯤꯡꯊꯤꯖꯅ ꯍꯧꯔꯤꯕ ꯂꯝꯕꯤ ꯑꯗꯣꯝꯗ ꯂꯥꯞꯇꯛꯅ ꯅꯨꯄꯤ ꯑꯗꯨ ꯆꯠꯂꯤꯕ ꯑꯗꯨ ꯉꯥꯟꯕꯗ ꯎꯔꯛꯇꯨꯅ ꯈꯤꯇꯪ ꯉꯥꯏꯗ ꯃꯪꯂꯝꯅꯤꯗ ꯊꯤꯕ ꯐꯪꯂꯣꯏꯗꯕ ꯈꯖꯤꯛ ꯉꯥꯏꯔꯝꯃꯤꯗ ꯍꯥꯏꯗꯨꯅ ꯃꯄꯤ ꯑꯗꯨ ꯐꯠ ꯀꯟꯊꯣꯛꯇꯨꯅ ꯅꯨꯄꯤ ꯑꯗꯨ ꯑꯃꯨꯛ ꯇꯥꯟꯅꯔꯛꯏ ꯅꯨꯄꯤ ꯑꯗꯨ ꯆꯥꯎꯔꯕ ꯀꯣꯅꯨꯡ ꯑꯃꯗ ꯆꯪꯈ꯭ꯔꯦ ꯃꯗꯨꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯉꯥꯟꯕ ꯎꯃꯣꯔꯣꯝ ꯑꯗꯨꯗ ꯆꯦꯞꯊꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯦ ꯍꯨꯔꯥꯟꯕ ꯂꯩꯔꯦ ꯀꯅꯥ ꯂꯩꯕꯒꯦ ꯍꯨꯔꯥꯟꯕ ꯑꯃ ꯂꯩꯔꯦ ꯂꯨꯝꯗꯅ ꯉꯥꯟꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯐꯠ ꯑꯣꯟꯊꯣꯔꯛꯄꯗ ꯌꯣꯡ ꯑꯃꯅ ꯎꯊꯛꯇꯒꯤ ꯑꯗꯨꯝꯅ ꯍꯨꯔꯥꯟꯕ ꯂꯥꯛꯑꯦ ꯐꯥꯔꯁꯤ ꯀꯅꯥ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯂꯥꯎꯕ ꯑꯗꯨꯗ ꯉꯥꯟꯕ ꯑꯗꯨ ꯇꯨꯡꯃꯥꯡ ꯑꯣꯟꯊꯣꯛꯇꯨꯅ ꯀꯗꯥꯏꯗꯅꯣ ꯃꯥꯅ ꯍꯨꯔꯥꯟꯕ ꯂꯩꯔꯦ ꯍꯥꯏꯁꯤꯕꯣ ꯍꯥꯏꯗꯨꯅ
koyeng yengi kanasu udre maduda yong aduna huranba nang kari huranba lakpano kono ngasida kariya ngasaidagi nangna huranba lae haina lauribadudi engoda oirine nang natrabadi kanado oiruni huranba ai engoda huranba habadi haino ai huranba nate huranba lakpusu nate aduga karigi umaru masida cheptha yenglibano nganbena makha tage tawbada yung adu ithak takatna usamlagi usamada jong duna chenkre ihe masigi he passing mo yung ase chenkre ne kari no khara hangu ke tawraga ibungo nang nim phama sida kari tawba lakpano karam yor ibado phama se ngan batari makhol atomda phat anthoirakpada masa pumba phiemu bana setpa ahla malep lamba aduda iben phamasibu kari lam oribano ingoi ibungo iben gitu kinaro iben nang pawni basing to loina haigela ngan ba du haifeti khanja nei adubu khoida yengdi yenglura amu phamasi maramda hangba yaba mi thengnadrabadi pharak tani aduda hanubi asina hairinge sida hanghorake haiduna hanubi adugi matung inarakle hanubi adugi matung sum inarakpana umang amada asum changlakpana umang aduda apikpa khangpok sangma leirami maduda hanubi aduna nganbabu puraktuna ibungo sida phamuse haiduna pham amma thaduna phamhalle nganba phamduda phamthai koyeng yengi akoiba adu hanubi adugi khangpok sangadu pot kari su leite hanubi adu natana kana su leiba su ude ibungo yumase ithantani leiba aigidi ichasu isusu amata leite hanubi aduna achikpodu puthugaiduna wa hairei aduga amuksu makha tarei nahakna lakliba leba ase pata laiba lebak tuni taibang misingna leinaba lebak natido lebak asi patal ning thona mapuidina paliben nahakna ngasaidagi nubi baina niklebado ai khangi aisu lak ning lebani ngasai makai nahakna inarakliba nubi do atai kana sunate pataleba asigi ningthawi konungda leba ningthau amadi phamnaiba singi awa pathana ba tamleba jagoi sabi lu chingba duni mamingna chanu lema kawbani mahak ase konungi khwaidagi phamto chawbi jagoi sabi ni nangsu mahaki phasaraba sakta maduna ngawdana mabu tanarakli adubu mabu umbada ngawredaba pataleba asidasu kanasu leitedo mahaki jagoi khothek angakpani Fazeraba sakta maduda amuksu fazeraba khuthe maduda pataleba ki phamnai punama magi fazabada ngawdana tubani aduga karigumba taibang mina pataleba asida lakle haibasu pataling thawna hek khangkrabadi nangbu soidana harpikragani nang chaloknaba tawro ibungo haiduna hanubi aduna hairakpada ibe ai tasengna mabu yamna nusirure ai punsida kanagumi amata thamoisina khodarakte adubu ai mahakpu uruba mikuptagi chagni thakani khangdre ngawbugum oire iben ai mabu nadi pusi halaroi asum nangan bagi chap yungna lepkhra mato aduda hanubi aduna themsilai ibungo ngasidi ma konung changkhrabanina konung dagi thola aroi aduna upay amata leiroi nangna mabu tasina pamlagadine ben wa haiki muna taro mahakna patalebak malemda laktuna umang adugi pukri aduda iruzaba loiraduna kakalaga api maro sasinba loirakpada nahakna mahaki khudangda chenchinduna tap langna paiho mahakna taibang malemda leiringaida taibang miyoiba tamba nupa pakhang amana magi khudang paikrabadi mahak patalebakta amuk hanba yararoi amuk hana tinbasu yararoi aduga tamba nupa aduda mahak leitabasu yararoi matam aduda mahak nangi taloi oiba phangani ibungo nanga sigidi hallo hayeng mabo free aduda lakpadu ngairoko haiduna hanubi aduna nganba adu themduna mahak lambi takpiraktuna nganba mayumgi umang adu yaurakle nganba mayum yorakpatadi numidang taram gadawre nganba mayum hanbaga cha ising anta sathoktuna phamung changduna hanubi aduna haibo adu ningsingduna tumkhre aduga nongale
mahak pukri manak aduda nupi adubu phagadabagi sangduna leikre. Karisu khangjadrabi jagoi sabi adudi hanagum pukri aduda laklemi. Mahak hanagum iru maithajaraga mapi sasilakpada karomdagino khangdana nganbana chensilaktuna magi khudang adu tap launa phaikre. Nupi adu khangpre khangi. Kari matauno tawbiribaside. Ai ni manglidana. Kari na tawbiribasibo. Ai yimi nganba kausi. Ai tasengna nakpu yamna nungsijarure. Ai nakpu lonna lonna yengjarapa yamna kuire. Asu kuibasi ai punsi sida kanagumbi amatana ai thamoy ase sumadra phawalakti. Adubu nangbu urubadagi ai chakni thakani kauna nangi wakhalda khanduna ngawba habado ai tasengna oire. Ai gitalo oirasi ai yumda chatlase. Ngasidi ai bu tasengna thadoklamlanu. Ngaiko amukka tabiyo. Ai di taibang minda chade. Imingna chanu leima kausi. Taibang miga samnabasu yade. Ai di patale baki jagoi sabini. Adubu somna gi khudang ase paikhabanina. Aiha patale bakta amuk hanbe yadre. Aiha ase nangi taloi uidabasu yararoi. Adumakni aina pamjaibasisu lao ai yumda hojimo chatlase. Nangbu nungaina thamgani nangna haibata ehak yagani. Nganbanadi adumna takpiri. Adubu aina tawrubana aina phangbani. Ngasi nganbana tawbiriba asigi ningamdaba nongma sodana lakigani. Pare ibungogi yumdo takpiro aibu pubiro. Haidra jagoi sabi nupi adu nganbana purakle. Aduga wafam pumnamaksu mayum yorabada mamada tamle. Mamana machana khoidarabadi phare khanduna mamang nupi bu harau harau lausinduna mamana ngamjaba mawongda sindra luhongbire. Karigamba matamda chanu leima matomda sut kapambage makhol nganbana taba yawi. Numidangda stomlingida chanu leima du phamungda leiramdaba. Aduda nganbana krai chitkrabana thirakpada chanu leima mapala phamduna susut kaptan leirami. Kari tawre kaplibade nangna lona asum kaplibasibu kari tawrage. Chanu leima nang kari naning thungdaba leirabage hayo engonda. Aigi nakta leibase nang yam nungaitrabo. Ipurabagi manakta leibabu karigi nungaitani. Aigi kari supendabasu leisadiye sum ipam lamda nungsingduna kappane. Ai ahenba karisu leisade. Phare thengli tumrasi lao yamna khasilrunuse ai leiribasidi. Chanu leima su changlakle mapuroibaga asam sum leirakpana chanu leima do alakpa chahida angang ama naupure. Ngang adu naupuba tha mari mu hairakpada nongma chanu leima ado mapalda upi mara sintana kaptun leiramba do ubada nganbana changsinduna. Kari tawri chanu nangbu handak mara asibu kari tawrabage. Awaba sakhamda langdun leiribasibu kari pendaba leirabage. Nanai nupigi kaisu pendaba leijade. Ngasigi thabalse phajadra asumna phajaba thabal amukta ukiji. Phajai yam phajai mayamsigi maraktagi nangi phajabana khwaidagi hele. Chanu leima adu awaba polum amaga loinana nolai. Aiga nangagi ichase nupa oheningbra nupi oheningbra. Aidi ama hekta yaida lain piba adune aduna pele. Chanu leima makata rakhidre mapuribada ngathaduna thabaladu mamit kuptana yengli. Olakpa chahida chanu leima machanupi ama pokle. Machanupi aduna chahi ama pharakpa adwaida nongma chanu leimana mapuroibada. Tabiribra ngasidi aiga lama sum koirusi ichanupiga. Haiduna chanu leimana machaga mapuroibaga adu umangda poduna laami. Asum lakpana nganbana chanu leimada. Chanu karaidanu nang chatlisibo karaidanu nang chatse hairisibo. Aigi tumtamak asumang inbirao.
Haiduna Chanu Laimana Mapuraibaga Machaga adu asum purakpana mahakna nganbaga ihan hana thainakiba pukri adu yauri. Pukri adu yaurabada Chanu Laimana pukri adugi mataida leptuna Mapuraibabu yenglaga tapna hairai. Ibungo Ushiba Nanaigidi Thawai oiriba Nanai laibak thibidi Ibungoga Kuina lemino tamam dramale Ichagi kumhaise kuina yengu tambiram dramale Nanai aina asuk kuina Bawa potlampuna Lona kapcharakpa Athai kharigi sunatte do Aihakna Pata laibakta Jago sabi mako ego matamda Aihak ase konungi miyami kathoklabari Lohongduna kanagumba amatagi oiroi Aihaki khudang ase lambanba kanadasu paihalloi Aihak karigumba he lohongki bathoklabadi Laigi wayen oina aihak sanagi thabal oiduna Punsi chuppa lenki bahaina wasakanki Karinu nang nahariba miyam se basanu leba Adusu ngasida Ingo dilak nagano Aduga Aina pata lebakta Thainaki ba hanubi aduna Kari Wahamado Ingo da haida bano Nahang unayaki ba hanubi ado Ate kanasu nati Aiki ima tone Mahaki sumachano piya malayami Mahaki machano piya do Ningthaw ko nungda Chagoy sabi unya layami Adubu Mathong maram khangdana Nongma Inawa do Pamnai ba amaga Lona mari lenay haiba Marala magidamakta Ningthawi konungdagi Kantharaki Mapunsigi Jagoy saibi uibana Laining uijarakpa Inawa do Maya mangda Ikaibi himan kibana Masa matomta Mathoy thazaki Machana asumna Leki jabada Ningam jaba ima tona Ingoda loin taisinki Aina Inawa do Kalakpadagi thokpani Mana jagoy sabi mako erakpiyay Chignabadagi Aina maabu Aigi lambida Yetanaba Sinba thawrangni haina Adomna Ima tona aibusu Aibu sikni nusiba Aibu Mahaki oirage Chap yungna kandina Agi khudang pairakpa lamban madugi Aise Taloi uyu Netrabadi Ma hatpa papu haina hairaki Aduga Aina Taibagi nusiba Khanglakpaka Imitta Icha uraklaba kanda Iyak sanagi tambal oiduna Pukri asida Pusi chuppa Kapna lenbo uyu Aina ngasi Icha kaina bagi phawarba chaina ase Nang sunungba soidana phangu haina Imagi sabdi Karamna lemna maangani Ikupasa yaudringai Nahakna Wahamasi Nahakna kanagumba amatada Haibada Napuroimba amadina chaniba Lama khangda maaksanu Asumna ima toni Sab leibada Aina ipuroibada Wahamasi haijatabani Chaina khudi Tumin Itomta khazadana ngasi bhawa lakibane Aya Kari haikadabno Chanu Laima Nang laitrabadi Ipa icha kari oisige Ekoi puna nanga thawai tharasi Ntamde Mangle ibungo Aina sukuina Oina nakhoibu Patananga thoktana mga hocharakpa Adamba tawna manati Agi laitrabasu Icha ase Nahagna Mama mapasang na yukpiro Mama malay tabagi awabado Hangan pirakanu ko Nangwanda icha ase Aina sinaraman ko Ay laitre haitana Nang nungay tabataw ganu ko Sanagi tambala sina Kiendo na maang trip haubudi Nakoy ginanakta Ay ese Lady haibasi kao ganu ko Ay matam yauli Ay lagi Haidana Machaba nungsina kolam laga Nungsina Manam nambiram laga Chanu Laima Mapuraibabu Tunghana yengduna Kaptuna Isninga tuta lupthakre Mapuraiba adudi Angawbagi matawgumna Bikliba macha adu Matha nangda pamduna Chanu Laimabu Kauduna Pukki mapan tuda kapli Chanu Laima Nang yawduna ina karamna laigani
ꯅꯨꯡꯁꯤꯔꯕ ꯏꯆꯥꯁꯤ ꯌꯦꯡꯂꯨꯔꯒ ꯅꯪꯒꯤ ꯇꯨꯡ ꯏꯜꯂꯛꯄꯁꯨ ꯉꯝꯗ ꯋꯥꯔꯗꯀꯣ ꯑꯩꯗꯤ ꯏꯆꯥꯒꯤꯕꯨ ꯈꯜꯂꯒ ꯋꯥꯅ ꯈꯥꯡꯒꯗ꯭ꯔꯥ ꯅꯪꯕꯨ ꯑꯩꯅ ꯀꯧꯔꯤꯁꯤ ꯇꯥꯔꯕꯗꯤ ꯑꯃꯨꯛꯇ ꯂꯥꯛꯑꯣꯕ ꯇꯟꯖꯥ ꯑꯗꯨꯗ ꯄꯤꯛꯏꯕ ꯃꯆꯥꯅꯨꯄꯤ ꯑꯗꯨꯁꯨ ꯈꯪꯀꯞ ꯀꯞꯂꯛꯏ ꯑꯣ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯅꯪꯁꯨ ꯅꯃꯥꯅ ꯅꯪꯕꯨ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯝꯃꯤ ꯅꯪꯕꯨ ꯊꯥꯗꯣꯛꯅ ꯆꯠꯄꯁꯤ ꯎꯔꯗꯨꯅ ꯇꯦꯡꯊꯥꯔꯕ꯭ꯔꯥ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯐꯖꯔꯕ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯃ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯁꯥꯠꯀꯠꯂꯛꯂꯤ ꯅꯨꯃꯤꯗꯥꯡ ꯇꯥꯔꯕ ꯐꯥꯎꯕ ꯉꯥꯟꯕ ꯃꯆꯥꯕꯨ ꯀꯣꯟꯗꯨꯅ ꯑꯗꯨꯝ ꯇꯦꯡꯊꯥꯅ ꯎ ꯑꯃꯗ ꯉꯥꯊꯗꯨꯅ ꯆꯅꯨꯂꯩꯃꯕꯨ ꯀꯧꯗꯨꯅ ꯀꯞꯅꯇ ꯂꯩꯔꯦ ꯑꯁꯨꯝꯅ ꯀꯞꯅ ꯃꯍꯥꯛ ꯋꯥꯃꯟꯕꯗꯒꯤ ꯃꯆꯥ ꯑꯗꯨ ꯀꯣꯟꯗꯨꯅ ꯇꯨꯝꯊꯈ꯭ꯔꯦ ꯃꯃꯪꯗ ꯆꯅꯨꯂꯩꯃꯅ ꯂꯥꯛꯂꯒ ꯅꯍꯥꯛꯀꯤ ꯅꯇꯧ ꯑꯗꯣ ꯑꯩ ꯇꯁꯦꯡꯅ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯅꯪꯕꯨ ꯀꯧꯖꯕꯁꯨ ꯉꯝꯗ ꯏꯊꯥꯅꯨꯡꯗ ꯀꯣꯟꯁꯤꯟꯕꯁꯨ ꯐꯪꯗ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯏꯆꯥꯗꯤ ꯀꯅꯥꯅ ꯌꯣꯛꯄꯤꯒꯅꯤ ꯑꯩꯕꯨ ꯁꯦꯡꯅ ꯅꯨꯡꯁꯤꯕꯇ ꯑꯣꯏꯔꯕꯗꯤ ꯌꯨꯝꯗ ꯍꯟꯕꯤꯔꯛꯑꯣ ꯏꯆꯥꯗꯣ ꯅꯤꯡꯊꯤꯅ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯅ ꯌꯣꯛꯄꯤꯔꯛꯎꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯕꯗꯨꯗ ꯉꯥꯟꯕ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯇꯨꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯃꯆꯥꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯍꯧꯔꯤꯕ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯗꯨ ꯑꯃꯨꯛꯇꯪ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯝꯂꯒ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯦ ꯑꯁꯨꯝꯅ ꯆꯅꯨꯂꯩꯃꯅ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯣꯟꯗꯨꯅ ꯂꯩꯈꯤꯕ ꯆꯍꯤ 9 ꯍꯥꯏꯔꯛꯂꯦ ꯃꯔꯛꯇ ꯃꯄꯨꯔꯣꯏꯕꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯊꯝꯕꯥꯜ ꯑꯗꯨꯗ ꯃꯥꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯥꯎꯗꯝꯖꯩ ꯃꯆꯥꯅꯨꯄꯤ ꯑꯗꯨꯁꯨ ꯆꯥꯎꯔꯛꯂꯤꯕ ꯃꯇꯤꯛ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯅꯨꯂꯩꯃ ꯃꯥꯟꯕ ꯑꯁꯨꯝ ꯍꯦꯟꯁꯤꯜꯂꯛꯂꯤ ꯌꯦꯡꯉꯨꯕ ꯈꯨꯗꯤꯡ ꯃꯆꯥꯗꯨꯒꯤ ꯁꯛꯇꯝ ꯆꯅꯨꯂꯩꯃꯕꯨ ꯑꯁꯨꯝ ꯅꯤꯡꯁꯤꯡꯕ ꯍꯦꯜꯂꯛꯏ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯒꯤ ꯅꯨꯡꯁꯤꯔꯕ ꯁꯛꯇꯝ ꯑꯗꯨ ꯑꯁꯨꯝ ꯌꯦꯡꯖꯔꯒ ꯄꯣꯊꯥꯖꯕ ꯅꯠꯇꯅ ꯉꯥꯟꯕ ꯎꯄꯥꯏ ꯂꯩꯈꯤꯗ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯤꯁꯤꯡꯅ ꯍꯥꯏꯅꯕ ꯌꯥꯎꯏ ꯎꯃꯪꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯅꯨꯃꯤꯗꯥꯡ ꯅꯨꯄꯤ ꯑꯃ ꯀꯞꯇꯨꯅ ꯅꯨꯡꯁꯤꯔꯕ ꯇꯥꯟꯊꯥꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯑꯋꯥꯄꯣꯠꯂꯨꯝ ꯄꯨꯗꯨꯅ ꯖꯒꯣꯏ ꯁꯥꯕ ꯎꯕ ꯌꯥꯎꯏ ꯊꯦꯡꯅꯩ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯑꯆꯨꯝꯕꯔꯥ ꯅꯠꯇ꯭ꯔꯒ ꯃꯤꯅ ꯄꯉꯥꯡꯇ ꯉꯥꯡꯅꯔꯤꯕꯔꯥ ꯍꯥꯏꯕꯗꯨꯗꯤ ꯀꯅꯥꯁꯨ ꯈꯪꯅꯈꯤꯗ꯭ꯔꯦ